Laibang tamam da wiyaroi. Aina taman kani. Maduna khantadaba nakoi nupa oibagi angawba wakhalne. Itai kanadabada kok sanaba thabak tawranu. Aiga ichega leinariba nusimani se. Itaina khangba natte. Khange. Ai loina khange. Ai thamoi chakle mai chakse. Mana muthat pangamde. Itai kaino taido? Ai kari haidona khangde taro. Oi biaroi daba thabak tudi biro daite. Yare thokpigro. Nang ta senai ko thokrabra. Ichena lohongkiba numitudagi maru fuktuna hundokhrabane. Ai thamoi de leorisi kam doba. Chanafam leiroi daba potudi mai thadok pikroda. Ite mai de nang na chuba ngamgadra. Ite na khali do sugoi ebe yara roi. Ai no hondagi ichena hena nungsi. Ichena thamoi shokadaba thabak su ai punsigi tawroi. Yare thokro ite. Nang na hanjin talaso. Ai de chaloi. Ka sina nang gai legane. Nang si ai gi nupi hoi krabane. Ite thadose saula kanu. Ite thadose. Ai nang su thadoi. Aina nang bosuk matik nusiru bagi. Nang naigi mai ko bang taraba. Se tau se muka. Tau! Te Tau se! te ai lanjare te. Ai lanjare. Ai gi phire bangoi. Ai ga nang nusinara mai base. Ai ujina na chida haigane. Ite adudadi haibigano. Adugi wado koi chedari haibigano ite. Ite Ai soidana haigane. ite adugi wado koi chedari haibigano ite. Ai 제부 yam nungsiye. Adugi wado koi chedari haibigano. Ai ite na haibado ai harage. Kisan tongdino. Nangna chaningba poronga thamchet nanbiga thongi. Hauni he. Hauna baidana nanai nubina sinjari bado. Adune ba. Kainu karan torkono. Ichela adi ang parktani. Laoi mi. As thado ba. Laoi ba. Ichela adi ang chopnani ba. Laoi mi. Thado me. Thado harga. Kaino taido? Ha? Kaino roi toise? Iche. Ado ngam nangi tamoy. Pisak pikligay dagi. Ay ginangala chawrak madang na. Nang nga si ay gachangluk bola ba? Iche. Kano? Nangi na tayo sinat na dinangdi. Nangi na palay siya drabo. Tampa. Tarugi branati. Tarugi maralati. Ay mapam na maginatro. Ay nakoy na karim di ilaro. Nakoy, nukay na lehro ko.
이제! Kana malino si Bo? Mapa malira? Mama malira? لا Mapa mali. Mapa mali. Se, chalo. Papa da chalo. متندنا ها. ماما تابا La, som la. Yeah. Ting. Mama da. Ay ma, yadi. La. Se. Ting. Sanari ba ko? 이제 ꯑꯩ ꯌꯨꯝꯗ ꯑꯝꯇ ꯆꯠꯂꯨꯒꯦꯕ Yum chala kay daw kay no. 이마나비기 뽀빵 ꯑꯃ ꯄꯤꯊꯣꯛꯎꯒꯦ ꯑꯗꯨꯒ ꯑꯩ ꯌꯨꯝ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯑꯩ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ Poyengdudi bajida phone tawra hai ko kaino. Ada leira kai dawrudoino. Haujikti ima leirabanina bajigi damakta waningai leitre. Thabaki men tadri bawba nang se lege dawbani. Tamo. Nahan private clinic amagi haina budubu kamai tawkhrage. दोनी लेके तुम लाओ है बने अस दुकान देता जिनिम्स की पोस्ट कर कोक त्रोग ने अदुदो इनो हना रसे Selbu kya hairakadage. कइनो हनिंग बाय सुनु कइनो थाउ पु सोदे दि पिता बने कइनो Form tharakpaga lavuna batawrase. Tamona khara sinbiro. Cha thakadra. Hayengdi second Saturday nina tamogi suti oire. Aduna nataiga hayeng chaluragera. ꯌꯥꯔꯦꯗ ꯑꯩ ꯑꯩꯈꯣꯏ ꯕꯥꯖꯤꯗ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯑꯕꯨꯡꯉꯣ Sese. Chachagane Lase. haugi charuro. ꯆꯠꯂꯣꯀꯣ. ꯗꯪ ꯂꯥ ꯆꯠꯁꯦ Tamo, kenjang chasige. पाबुंग चानिंग बो थोंबिरोदा Hoi. Adudi ai cha mu thongrage ko. Ai mathakta somda thaurage jase. 미기 마유 아주 남난 비서 그만 좀 나와. 그림 미망이 있는 거잖아. 아스 빨리 아이 가지. 미망이 많이 더 cái nơi đó 네, 있다. na yum na la po po amu inga de na lei du po ko hi se ma po ya de ne 야, 야. sa mo ne 있다. a lao ne lao 안 오고 여기서 이 가이는 또 우리 있다. 쿠르무니야. a 따다. ya de Ma, 이마 lao da 야마라오이 라오 si 짱세 perage. 야래. pom bi da Ima changbiro. be ma pom 아스다 ma si 파리오 ne i se la po si de o do no ngai re bong nga so bom de le ru 예. 따다. nga yaure iye. 아. 신의 숨 야라니다. a pari ne di pari ne 아. 호이. i ta gi da mo te isen ne to re si i bong di ta se mu ta ga li Ima, piro rong silo. 이마 눈도 짱세 xong rồi 에이, 담발. 낭디 웅땅 아이코 해. Se, si pusin guse. पाबुंग 헤이, 야래, 야. 헤이, 낭구 오피스 토리브라. होय पाबुंग 야라디 개당 탱다바 야라디. 가나도리 와시 낭구 수다 한닝바. cái mo wa pom mo 아스 와시 얌 루크로 와pom니. 나사노 피아토미도. 피오는 라키부시나 마신 칸디. Baje, nupadudi kay tawe haige. rimsta doctor woiri hai. Dado mamaga mapaga duna college gi lecturer ni hai. kari lam da gi noi ta Thauban-dagini. oh Moidi lesna bu karam na khangino baje. 니빠 마차드나 디비엠 파전 강마마네다. 아도 사나 와펌지부 감독시게. 난기 와암땅기 따닝이냐. 파기데ブル숨 따나라 도시다
ꯇꯥꯎ ꯌꯦꯛꯇꯤ ꯊꯣꯛꯇꯦꯀꯣ ꯌꯦꯛ ꯊꯣꯛꯇꯦ ꯏꯇꯥꯎ ꯌꯦꯛ ꯊꯣꯛꯇꯦ ꯑꯐꯕꯗꯨꯗꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦꯅꯦ ꯏꯇꯥꯎ 이베마 바지 너코에 니 따느라가네 막시 파전에 야나나 바운터 또 이베마 ꯍꯣꯏ 바지 ꯑꯩꯈꯣꯏ ꯍꯥꯏꯔꯒꯦ ꯃꯥ ꯌꯥꯗ ꯌꯥꯄꯣꯟꯇꯦꯗ 바지 ꯑꯩ ꯑꯣꯐꯤꯁ ꯐꯥꯎꯗ ꯆꯠꯂꯨꯒꯤ 오 요루로 ꯆꯥꯛ ꯆꯥꯔꯕ ꯏꯇꯩ ꯆꯥꯗ꯭ꯔꯤ ꯑꯣ ꯑꯗꯨꯗꯤ ꯆꯥꯕꯤꯔꯨ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯄꯥꯕꯨꯡꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕ ꯃꯐꯝꯗꯣ ꯅꯆꯦ ꯅꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯕ꯭ꯔꯣ ꯁꯥꯔꯛꯑꯦ ꯋꯥꯐꯝꯗꯣ ꯅꯪ ꯀꯔꯤ ꯈꯟꯕ ꯏꯆꯦ ꯈꯣꯏ ꯅꯣꯏ ꯃꯌꯥꯝꯅ ꯁꯤꯜꯂꯕꯅꯤꯅ ꯌꯥꯕ ꯇꯥꯔꯦꯗꯅ ꯅꯪ ꯌꯥꯕ ꯌꯥꯔꯣꯏꯌꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯅꯪ ꯀꯅꯥꯝꯇꯁꯨ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ 이때 아무도 문나 칸타비요. 나가이기 말이시디 아론바네. 마시나 농마 퐁락pa 미kupta 이제기 분시디 kayoini. ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯣꯜꯕ ꯇꯧꯔꯛꯀꯅꯤ ꯑꯗꯨꯗꯤ ꯑꯔꯦꯞꯄ ꯂꯩꯇꯕ ꯉꯥꯏꯍꯥꯛꯀꯤ ꯄꯥꯎꯈꯨꯝꯅꯤ. ꯑꯣꯏꯕ ꯌꯥꯕꯗ ꯈꯟꯅꯁꯦ. ꯑꯣꯏꯕ ꯌꯥꯕꯗꯤ ꯀꯩꯅꯣ ꯅꯪ ꯅꯨꯄꯥꯗꯨ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯗꯨꯗ ꯅꯪ ꯍꯦꯟꯅ ꯄꯥꯝꯁꯤꯜꯂꯛꯄꯒꯤ ꯋꯥꯔꯣ 이때 ꯄꯨꯟꯁꯤꯁꯦ ꯑꯩ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯈꯤꯕꯁꯨ ꯉꯝꯒꯅꯤ. ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯒꯗꯕ ꯂꯝꯕꯤ ꯑꯃꯗ ꯈꯪꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕꯗꯣ ꯑꯩꯅ ꯄꯥꯝꯗꯕꯗꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯈꯤꯕꯅꯤ. ꯑꯣ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯅ ꯅꯍꯥꯟꯒꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯀꯩꯅꯣ ꯉꯁꯤ ꯈꯟꯅꯈꯤꯕ ꯋꯥꯐꯝꯗꯣ 이때ꯁꯨ ꯌꯥꯎꯈꯤꯕ ꯅꯠꯇ꯭ꯔꯣ? ꯀꯩꯒꯤ ꯑꯌꯥꯕ ꯄꯤꯔꯨꯏꯅꯣ? ꯅꯨꯄꯥ ꯊꯣꯛꯅ ꯀꯩꯒꯤ ꯊꯤꯡꯗꯦ? ꯑꯩꯗꯤ ꯅꯣꯏꯒꯤ ꯃꯥꯏ ꯉꯥꯛꯄꯤꯕꯅꯦ. ꯃꯁꯤꯕꯨ ꯐꯣꯟ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ ꯐꯣꯡꯅ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯕꯨ ꯁꯨꯝ ꯂꯣꯟꯅ ꯂꯧꯔꯒ ꯊꯝꯒꯦ ꯍꯥꯏꯔꯣ? ꯊꯔꯣ ꯀꯥꯟꯗꯦ ꯏꯇꯩ ꯋꯥꯐꯝꯁꯦ ꯊꯨꯞꯆꯟꯁꯦ. ꯑꯩ ꯏꯆꯦꯒꯤ ꯃꯀꯥꯗ ꯌꯦꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯅꯁꯥꯅ ꯉꯛꯑꯣ. ꯍꯦ ꯊꯔꯣ ꯅꯪ ꯑꯩꯒꯤ ꯑꯁꯣꯏꯕ ꯌꯦꯡꯂ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯤꯔꯥ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ. ꯑꯃꯨꯛꯇꯗꯤ ꯈꯟꯊꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯑꯩ ꯈꯟꯊꯔꯣꯏꯌꯦ ꯑꯩ ꯁꯨꯛꯈꯟ ꯈꯟꯊꯔꯣꯏꯌꯦ ꯑꯩ ꯅꯪꯕꯨ ꯂꯧꯒꯅꯤꯌꯦ ꯅꯪ ꯑꯩ ꯈꯨꯠꯇꯤ ꯅꯥꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯑꯩꯁꯨ ꯏꯆꯦꯒꯤ ꯀꯥꯗ ꯁꯨꯡꯌꯦꯠ ꯌꯦꯠꯂꯣꯏ. ꯄꯨꯟꯁꯤꯒꯤ ꯌꯦꯠꯂꯣꯏꯌꯦ. ꯍꯦ ꯅꯪ ꯉꯝꯃꯗ꯭ꯔꯣ ꯅꯪ ꯉꯝꯃꯗ꯭ꯔꯣ ꯉꯝꯒꯅꯤ. ꯑꯩ ꯉꯝꯅꯤꯌꯦ. ꯆꯠꯂꯣ. ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯣ. 이제다네 이번에 눅시나면 하죠. 잘라. ꯐꯩ ꯅꯪꯅ ꯑꯗꯨꯝ ꯂꯦꯞꯄ ꯉꯝꯂꯕꯗꯤ ꯑꯩꯗꯤ ꯀꯔꯤ ꯉꯝꯂꯣꯏ ꯅꯪꯒꯤ ꯅꯊꯧꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯩꯅ ꯅꯪꯒꯤ ꯅꯆꯦ ꯂꯧꯕ ꯑꯦꯛꯁꯟꯗ ꯅꯪꯅ ꯊꯤꯡꯕ ꯉꯝꯒꯗ꯭ꯔꯣ ꯃꯔꯥ ꯂꯩꯖꯗꯕ ꯏꯆꯦꯗ ꯅꯪꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯇꯣꯏꯕ? ꯃꯗꯨ ꯅꯪꯒꯤ ꯅꯇꯤꯛ ꯅꯠꯇꯤꯌꯦ. 이틱 ꯂꯩ ꯂꯩꯇꯦ ꯑꯗꯨ ꯈꯪꯕ ꯇꯥꯔꯦꯗꯅ ꯅꯪ ꯅꯆꯦꯁꯦ ꯅꯨꯡꯁꯤ ꯍꯥꯏꯃꯟꯗ꯭ꯔꯥ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯅꯆꯦꯁꯦ ꯉꯁꯤ ꯑꯩꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯟ ꯇꯥꯔꯦꯗꯅ 이때 ꯗꯣꯂꯥꯟ ꯃꯇꯣꯟꯗ ꯆꯣꯡꯊꯔꯒ ꯑꯩ ꯁꯨꯁꯥꯏꯠ ꯇꯧꯒꯅꯤ 이때 이때 ꯊꯔꯣ 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 레스나 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 하이마 तुम लेरने सिदिया हाइमा लेसना लेसना चाक सार से नंग हगोलो नहीं लेसना कया कना तो मिनोने से ले उखर गले बस्ते चानिंग द्र जाला लेसना नंग चाक सार रोइद्रो लेसना मखोंगा से लोइने इंगे 이때 피슈이디 그이기노. 수리니 그이노 나한가이나 슈드라가 나시나 그이기 슈이바. 나한개는 수비네 벌레라며
Ite, nang toy siya kayo no? Nang toy siya kayo no ba? Kis tawdi. Ngarang susak chade. Adumain daw gano ite. Kaso nate. Nang dyan nang ipirip lepo. Ay sumatang sabad ay yaning mapamba pangtokan eh. Ite, adum na di hay gano. Ay nang gichakri sibu karam na kango hay no. Kanguro no. Nang nungali to. May sapang loro ba tamoy siya. Mata na saksa no. Tangoy ulan ba na po na makipara ni. Ite, nang na chukhat piramba mayri do. Kasi sumutri. Punsigi oy na sumutlaroy. Oy de ba ni. Namtak ni. Namtak na ti ite. Aseng ba ni? Nangi aron manungsiba do na. Ay se, mama oy rabi ni. Tamasang ge. Kayo nang hay do. Ha? Kayo nang hay do. Uhana kong ulirakiba ni. Tiba yaba tiba da. Pangmandaba dagi. Nangi nungsi ko dol do. Mami saman graba ni. Kayo na siya po. Ayun pala roy. Ay nangi na magtahinga ge. Kayo no. Kasulit tida. Chị! Ba! Chị! Chị! Emma! Chị! Chị! Emma! Se! Emma! Amta hogalo! Emma, 좀 더 보세요. 보세! 호스피탈로 보세! Se! Ite! 호스피탈로 보나 보세! Ite! Se! 호스피탈로 보나 보세 투나! Hey, tabang na po. Tamaan mo gusto ang bigyan ako. Te! Ay 제도 kasi to hogre. Gusto dire ba? Tawdre. Nang gusto dire ba? Thank you, doctor. Ay, doctor, ito ba malipon sila kausara? 꼭대 얘기해봐도다 ngakdang wantarubанida. Kaishu thoidokpa tawrorida. Adubo pungning jamnanaba CT scale amtang helokthokpiro. Ai hidak khardang ijaramge numit mangani dange pijabiro. Hoy, doctor. Thoina waba khalunuda maraina phajanida. Si leibiro. Gusto dire ko? Tawdre damo. 다. 자, 그럼 되게 대타전 라오, 정지라오. 정신. 파모. 아둑 저거 더 도움 토가가 빠위김 다 할때 가기노. 이따오는 와로라노. 더더더 데이 폰 좀 망어라. 아드나네. 아두 바우스 번호 봐 엄들 있다 봐. 그다 그게 하이세. 그날 또 그래노 하이세. 이따오 마시와 밤새 빠닝드레다. 아토포 와리에 몬샤세. 이마 바봉을 짚은 돌아봐. 톨레. 일단 자미 양나가 앙하시니 부올라게. 허이네. 라오네.
ꯊꯕꯛꯇꯤ ꯀꯃꯥꯏ ꯇꯧꯔꯤꯕ? SBIꯗ ꯕ꯭ꯔꯥꯟꯁ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯄꯨꯔꯤ. ꯑꯣ, ꯌꯥꯝ ꯐꯔꯦ. ꯏꯇꯩ ꯆꯥ ꯁꯤꯗ ꯂꯩꯔꯦ. ꯆꯠꯂꯁꯤ. ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩ ꯅꯨꯄꯤ ꯃꯅꯥꯎꯄꯤꯅꯤꯗ. ꯑꯣ. ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯣꯗꯅ. ꯌꯥꯅꯤꯡꯗ꯭ꯔꯕꯣ? ꯌꯥꯏ ꯀꯩꯗꯧꯔꯒꯦ? ꯌꯨꯝ ꯄꯥꯟꯕꯩ ꯋꯥꯈꯜꯁꯦ ꯑꯩꯉꯣꯟꯗꯗꯤ ꯏꯟꯇꯔꯦꯁ ꯂꯩꯔꯨꯗ꯭ꯔꯕꯅꯦ ꯏꯇꯥꯎ. ꯑꯩꯒꯤ ꯃꯇꯧꯁꯤꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯁꯨ ꯅꯤꯡꯕ ꯌꯥꯝ ꯀꯥꯏꯔꯕꯅꯦ. ꯅꯪ ꯌꯨꯝ ꯄꯥꯟꯗꯕꯗꯤ ꯌꯥꯗꯦ ꯏꯇꯥꯎ. ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯈꯜꯂꯒ ꯍꯧꯈꯤꯕ ꯀꯌꯥꯗ ꯀꯥꯎꯊꯣꯛꯈꯤꯕ ꯇꯥꯏ. ꯑꯗꯣ ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯊꯃꯣꯏꯁꯤꯗ ꯌꯦꯅꯤꯡ ꯑꯃꯗꯤ ꯍꯨꯜꯍꯟꯈ꯭ꯔꯦꯗꯅ. ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯄꯨꯝꯅꯃꯛ ꯅꯪꯅ ꯈꯨꯠꯇ ꯂꯩꯔꯕꯅꯤ. ꯅꯪ ꯇꯁꯦꯡꯅ ꯂꯦꯞꯄꯕ꯭ꯔꯣ? ꯈꯪꯍꯧꯗꯅ ꯎꯈꯤꯕ ꯃꯥꯏ ꯁꯛꯇꯝꯁꯤꯅ ꯑꯩ ꯊꯃꯣꯏꯁꯦ ꯃꯥꯏꯌꯣꯟ ꯑꯃꯗ ꯄꯨꯈ꯭ꯔꯦ. ꯉꯥꯏꯈꯣꯅꯦ, ꯃꯥꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯊꯕꯛꯇꯤ ꯇꯧꯗ꯭ꯔꯤ. ꯅꯔꯁ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕꯅꯦ. ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯄꯥꯝꯖꯕ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ. ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ. ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯍꯤꯡꯉꯒꯦ. ꯇꯥꯃꯣ, ꯃꯊꯛꯇ ꯂꯩꯔꯤꯉꯩꯗ ꯂꯥꯛꯄꯨꯁꯨ ꯍꯧꯗ꯭ꯔꯦ. ꯍꯩ ꯃꯍꯤ ꯁꯦꯝꯃꯛꯀꯦ. ꯌꯥꯔꯅꯤꯗ. ꯑꯗꯨꯗꯤ ꯐꯤꯔꯣꯟꯗꯣ ꯍꯣꯡꯗꯣꯛꯑꯁꯦ. ꯁꯦ ꯄꯥꯏꯕꯤꯔꯣ. ꯉꯔꯥꯡ ꯅꯃꯥꯅ ꯆꯥꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯅ ꯀꯩꯅꯣ? ꯑꯣ, ꯑꯩꯗꯤ ꯃꯣꯏ ꯄꯥꯎꯗ ꯍꯥꯏꯒꯦ ꯇꯧꯔꯒꯅꯦ ꯀꯥꯎ ꯂꯩꯔꯤ. ꯏꯕꯨꯡꯉꯣꯗꯣ ꯅꯍꯥꯟ ꯁꯅꯥꯍꯟꯍꯣꯏꯗ ꯆꯠꯂꯨ ꯃꯥꯜꯂꯤ. ꯑꯗ ꯁꯅꯥꯍꯟꯒꯤ ꯏꯕꯦꯝꯃꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ ꯃꯥꯜꯂꯤ. ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯣꯏꯔꯗꯤ ꯌꯨꯝ ꯄꯥꯜꯂꯁꯨ ꯌꯥꯔꯦ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤ. ꯑꯗꯨꯗꯤ ꯁꯅꯥꯍꯟꯗ ꯍꯥꯏꯈ꯭ꯔꯒ ꯊꯣꯛꯄꯅꯤ ꯀꯩꯅꯣ? ꯑꯩꯁꯨ ꯁꯅꯥꯍꯟꯗ ꯍꯥꯏꯒꯦꯅ ꯈꯜꯂꯝꯃꯤꯅꯤ. ꯀꯟꯕ ꯅꯠꯇꯦ. ꯍꯧꯖꯤꯛꯃꯛ ꯐꯣꯟ ꯇꯧꯔꯁꯨ ꯆꯠꯂꯣ. ꯍꯥꯏꯒꯨꯝꯕꯗꯅ ꯍꯧꯖꯤꯛꯃꯛ ꯇꯧꯔꯨꯈꯤꯒꯦ. ꯇꯧꯔꯣ. ꯆꯠꯂꯣ. ꯍꯧꯖꯤꯛꯃꯛ ꯇꯧꯔꯁꯨ ꯆꯠꯂꯣ. ꯍꯜꯂꯣ. ꯏꯕꯨꯡꯉꯣ, ꯑꯩ ꯊꯣꯏꯕꯒꯤ ꯃꯃꯥꯅꯤ. ꯏꯃꯥ, ꯀꯩ ꯂꯩꯔꯒꯦ? ꯏꯇꯥꯎꯁꯨ ꯅꯍꯥꯟ ꯂꯥꯛꯑꯝꯕꯅꯦ. ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯨꯒꯤꯅꯦ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ. ꯀꯩ ꯂꯩꯒꯦ ꯏꯃꯥ, ꯍꯥꯏꯕꯤꯌꯣ. ꯑꯩꯕꯨ ꯏꯆꯥꯒꯤ ꯃꯇꯦꯡ ꯑꯃ ꯂꯧꯗꯕ ꯌꯥꯗ꯭ꯔꯦꯅꯦꯍꯦ. ꯅꯇꯥꯎꯁꯦ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯐꯅ ꯀꯨꯏꯔꯦ ꯌꯨꯝ ꯄꯥꯟꯅꯕ ꯇꯛꯅꯔꯛꯄ. ꯁꯨꯡꯌꯥ ꯌꯥꯗꯦ. ꯑꯗꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯍꯥꯟ ꯆꯠꯂꯨꯕꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯄꯨꯔꯥ ꯍꯣꯡꯈ꯭ꯔꯦ. ꯉꯥꯏꯈꯣꯅꯦ, ꯅꯣꯏ ꯏꯕꯦꯝꯃꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯍꯣꯏ ꯃꯥ, ꯆꯨꯝꯃꯦ. ꯑꯗꯨ ꯀꯝꯗꯧꯁꯤꯒꯦ? ꯅꯪꯅ ꯌꯥꯅꯕ ꯑꯝꯇ ꯁꯤꯜꯂꯨꯗꯅ. ꯃꯗꯨꯃꯇꯪ ꯅꯪꯅ ꯁꯤꯟꯕꯤꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯅꯪꯒꯤ ꯁꯤꯡꯕ ꯉꯝꯃꯔꯣꯏꯗꯕ ꯂꯃꯟ ꯇꯣꯟꯁꯤꯜꯂꯗꯧꯅꯤ. ꯑꯗꯨꯝꯅ ꯍꯥꯏꯕꯤꯌꯨꯗ ꯏꯃꯥ. ꯂꯃꯟꯗꯤ ꯏꯃꯥ ꯍꯣꯏꯒꯤ ꯆꯥꯎꯕ ꯑꯃ ꯑꯩꯉꯣꯟꯗ ꯇꯣꯟꯗꯅ ꯂꯩꯔꯕꯅꯦ. ꯍꯩ, ꯑꯩ ꯃꯗꯨꯒꯤ ꯂꯃꯟꯗꯣ ꯊꯧꯕꯗꯤ ꯅꯠꯇꯦꯀꯣ. ꯉꯥꯏꯈꯣꯅꯦ, ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯝꯗꯧꯒꯦ? ꯌꯥꯝ ꯐꯩꯗ ꯏꯃꯥ. ꯃꯗꯨꯃꯇꯪꯗꯤ ꯁꯣꯏꯍꯜꯂꯒꯨꯝꯁꯤꯀꯣ. ꯏꯃꯥ ꯍꯣꯏꯁꯨ ꯅꯣꯡꯃ ꯆꯠꯊꯣꯔꯛꯀꯦ. ꯍꯣꯏ ꯏꯃꯥ, ꯆꯠꯊꯣꯛꯄꯤꯔꯣ. ꯊꯝꯃꯣ. ꯀꯅꯥꯅꯣ? ꯏꯊꯧ ꯊꯣꯏꯕꯤ ꯃꯃꯥꯅꯦ. ꯀꯔꯤ ꯍꯥꯏꯔꯤꯅꯣ?
ꯏꯊꯧ ꯊꯣꯏꯕꯒꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯀꯔꯤ ꯇꯧꯔꯤꯒꯦ ꯃꯥꯕꯣ ꯕꯦꯡꯀꯤ ꯕ꯭ꯔꯥꯟꯁ ꯃꯦꯅꯦꯖꯔꯅꯦ ꯑꯐ ꯑꯐꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯃꯥꯅ ꯌꯥꯗ ꯌꯥꯗ ꯇꯣꯛꯄ ꯉꯥꯛꯇꯅꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯤꯔꯥ ꯈꯪꯗꯦ ꯍꯟꯗꯛꯇꯤꯅꯦ ꯇꯥꯃꯣꯅ ꯌꯥꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨ ꯑꯉꯥꯡ ꯍꯧꯔ ꯃꯥꯜꯂꯦ ꯇꯥꯃꯣ ꯑꯩ ꯅꯥꯛꯇ ꯌꯥꯝ ꯆꯪꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ ꯏꯆꯦ ꯂꯥꯛꯑꯗꯤ ꯆꯣꯞꯆꯅꯤꯀꯣ ꯀꯩꯗꯧꯔꯒꯦ ꯏꯇꯩ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯍꯥꯟ ꯂꯥꯛꯑꯝꯕ ꯏꯃꯥꯟꯅꯕꯗꯣ ꯕꯦꯡꯗ ꯕ꯭ꯔꯥꯟꯁ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯄꯨꯔꯤꯕꯅꯤ ꯄꯥꯕꯨꯡꯁꯨ ꯇꯦꯂꯤꯀꯣꯝꯒꯤ ꯗꯥꯏꯔꯦꯛꯇꯔꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯔꯤꯕ ꯊꯕꯛꯁꯦ ꯄꯥꯕꯨꯡꯗꯨꯅ ꯍꯥꯞꯄꯤꯈꯤꯕꯅꯤ ꯑꯩꯉꯣꯟꯗ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯂꯃꯟ ꯑꯃ ꯇꯣꯟꯗꯨꯅ ꯂꯩꯔꯦ ꯑꯣ ꯑꯗꯨ ꯀꯩꯗꯧꯔꯕ ꯏꯃꯥꯟꯅꯕꯗꯨꯅ ꯅꯪ ꯄꯤꯌꯨ ꯍꯥꯏꯔꯤꯅꯦ ꯏꯇꯩꯅ ꯌꯥꯔꯣꯏ ꯑꯩꯅ ꯂꯧꯗꯣꯏꯅꯦꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯏꯃꯥ ꯌꯥꯎꯅ ꯇꯛꯁꯤꯜꯂꯛꯄꯗꯨꯗ ꯑꯩ ꯇꯧꯐꯝ ꯈꯪꯗꯗꯅ ꯍꯣꯏ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯃꯉꯣꯟꯗ ꯌꯥꯈ꯭ꯔꯣ ꯍꯥꯏꯔꯣ ꯉꯁꯤꯗꯤ ꯑꯩ ꯅꯪꯕꯨ ꯀꯟꯕꯩ ꯄꯥꯡꯒꯜ ꯂꯩꯔꯣꯏꯗꯣꯔꯦ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯏꯇꯩꯅꯒ ꯆꯞꯄꯤ ꯊꯥꯔꯒ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯪꯄꯨ ꯄꯨꯔꯒ ꯆꯠꯄ ꯌꯥꯕ ꯁꯥꯟꯅꯄꯣꯠꯀꯨꯝꯅꯦꯅ ꯈꯜꯂꯨꯔꯕꯣ ꯏꯇꯩ ꯃꯃꯥꯡꯉꯩꯗ ꯅꯨꯄꯤ ꯄꯛꯂꯣꯟꯗ ꯂꯣꯜꯂꯝꯕꯗꯒꯤ ꯃꯁꯥꯒꯤ ꯅꯨꯄꯤꯕꯨꯅ ꯁꯔꯦꯡ ꯑꯃꯒ ꯑꯣꯟꯊꯣꯛꯑꯦ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯏꯊꯩꯗꯤ ꯍꯟꯗꯛꯇ ꯄꯥꯔꯨꯔꯕꯣ ꯅꯪ ꯑꯩꯒꯤ ꯋꯥꯍꯩꯁꯦ ꯐꯥꯒꯤ ꯑꯣꯏꯅ ꯈꯟꯗꯣꯛꯀꯅꯣ ꯐꯥꯒꯤ ꯑꯣꯏꯅ ꯈꯟꯗꯣꯛꯀꯅꯣꯗꯤ ꯀꯩꯅꯣ ꯑꯩꯕꯨ ꯅꯨꯄꯥ ꯑꯃꯗ ꯍꯦꯛꯇ ꯊꯥꯖꯕꯒꯤ ꯔꯥꯏꯠ ꯅꯉꯣꯟꯗ ꯀꯅꯥꯅ ꯄꯤꯒꯦ ꯑꯩꯒꯤꯁꯨ ꯏꯄꯥ ꯂꯩꯔꯤ ꯏꯃꯥ ꯂꯩꯔꯤꯅ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯊꯥꯔꯣ ꯅꯪ ꯑꯩꯕꯨ ꯑꯃꯇ ꯉꯥꯛꯄꯤꯌꯨ ꯁꯤꯕꯨ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯃꯇꯝ ꯑꯃꯗꯅ ꯅꯣꯡꯁꯥ ꯁꯥꯔꯝꯃꯒ ꯉꯁꯤꯅ ꯀꯩꯒꯤ ꯂꯝꯍꯨꯏꯗꯧꯅ ꯅꯃꯩ ꯂꯣꯠꯂꯤꯅꯣ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯊꯧꯔꯤ ꯑꯃꯅ ꯑꯩꯕꯨ ꯆꯤꯠꯅ ꯄꯨꯟꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯩꯔꯔꯣꯏ ꯂꯩꯇꯕ ꯌꯥꯔꯣꯏꯌꯦ ꯊꯧꯔꯤꯗꯣ ꯑꯩꯅ ꯊꯥꯗꯠꯀꯅꯤ ꯑꯩ ꯅꯉꯣꯟꯗ ꯂꯩꯒꯅꯤ ꯑꯩ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯃꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞꯅꯤ ꯊꯥꯔꯣ ꯆꯪꯕꯤ ꯑꯩꯒꯤ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩ ꯂꯧꯗꯕ ꯌꯥꯔꯣꯏꯌꯦ ꯅꯪ ꯑꯩ ꯂꯧꯗꯕ ꯌꯥꯔꯣꯏꯌꯦ ꯑꯩ ꯑꯩꯈꯣꯏ ꯆꯦꯗ ꯐꯖꯅ ꯍꯥꯏꯖꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯅ ꯍꯥꯏꯕꯁꯨ ꯑꯝꯇ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯆꯦ ꯂꯨꯈ꯭ꯔꯥ ꯑꯣꯏꯖꯍꯧꯅꯤ ꯗꯂꯥꯟꯗꯒꯤ ꯆꯣꯡꯊꯔꯒ ꯁꯨꯁꯥꯏꯠ ꯇꯧꯅꯤ ꯋꯥꯍꯩꯗꯣ ꯅꯪ ꯍꯧꯖꯤꯛ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯍꯧꯖꯤꯛ ꯑꯝꯇ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯊꯥꯔꯣ ꯆꯪꯕꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯅꯣ ꯍꯥ
ꯑꯣꯠꯈꯤꯒꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯕꯨ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯆꯩꯊꯦꯡ ꯄꯤꯅꯕ ꯁꯥꯔꯛꯄ꯭ꯔꯣ ꯅꯣꯏ ꯃꯌꯥꯝꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯑꯩ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯃꯥꯡꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯐꯔꯦ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ ꯃꯈꯣꯏꯅ ꯇꯧꯔꯛꯏꯕ ꯊꯕꯛꯇ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯏꯇꯩꯅ ꯏꯃꯥꯟꯅꯕꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯑꯩꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛ ꯑꯃ ꯃꯉꯣꯟꯗ ꯄꯤꯒꯦ ꯈꯜꯂꯤꯕꯁꯦ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯗꯨꯒꯤꯗꯃꯛ ꯊꯋꯥꯏꯗꯤ ꯀꯠꯄ ꯉꯝꯒꯗ꯭ꯔꯥ ꯃꯔꯝ ꯆꯥꯔꯕꯗꯤ ꯃꯥꯒꯤꯗꯃꯛ ꯊꯋꯥꯏꯕꯨ ꯀꯠꯄ ꯉꯝꯒꯅꯤ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯔꯨꯞꯇꯨꯗ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯂꯨꯈꯥꯛ ꯄꯤꯖꯗꯣꯏꯗꯦ ꯊꯔꯣ ꯃꯍꯥꯛ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯃꯈꯨꯠꯇ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯦ ꯆꯍꯤ 3 ꯍꯧꯈ꯭ꯔꯦ ꯃꯥꯒꯤ ꯐꯤꯕꯝꯗꯨꯗ ꯑꯩꯒꯤ ꯄꯥꯒꯜ ꯊꯣꯛꯇꯕꯅꯦ ꯅꯪ ꯃꯐꯝꯗ ꯅꯨꯡꯉꯥꯏ ꯂꯩꯔꯛꯎꯅꯤꯌꯦ ꯑꯩꯈꯣꯏꯅꯤ ꯂꯥꯏꯕꯛꯁꯦ ꯇꯝꯃꯝꯗ꯭ꯔ ꯃꯥꯜꯂꯦ 이때 낭의 부디 각도봉함 나자 알람을 생각도 그러고 야래 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 제제제제 야래 야래. 이센 딱비요 이바이 lamnadi khara tamnabanina hayang gari nungni kakado yamna wairo khotun tawigano yaring gai sen changdana bo honasi sasat he lotion ba yana ba 호이 야나야나바 나신을 좀 신저렇게 hoi 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 ꯑꯩ ꯏꯃꯧ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯀꯗꯣꯝ ꯆꯪꯁꯤꯒꯦ ꯌꯥꯅꯤꯅꯦ ꯁꯣꯝꯗ ꯆꯪꯕꯤꯔꯛꯑꯣ 이몽대 장지. 이내 솜다 장비로 ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯕꯦꯝꯃ ꯏꯃꯥ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯃꯧꯗꯤ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ ꯌꯦꯡꯉꯣ ꯁꯦ ꯅꯪꯅꯅꯦ ꯀꯔꯤꯅꯣ ꯑꯄꯥꯝꯕ ꯑꯃ ꯂꯩꯌꯨꯀꯣ 야르니다 이마 ꯁꯦ ꯄꯥꯏꯁꯜꯂꯣ 야르니 럭살로. 나마이비 만나 뭉시다나 삐በ니. ꯁꯦ ꯂꯧꯁꯜꯂꯣ ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯥ ꯌꯦꯛꯀꯅꯨꯀꯣ 이내 숨 레이저호래 ꯂꯩꯍꯧꯔꯣ ꯌꯥꯝ ꯐꯗꯧ ꯃꯥꯜꯂꯦ
ꯊꯥꯔꯣ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯆꯪꯉꯣ ꯏꯃꯨꯡꯗ ꯑꯆꯤꯛꯄ ꯑꯍꯤꯡꯁꯤꯗ ꯀꯅꯥꯁꯨ ꯊꯣꯛꯂꯛꯑꯣꯏ ꯐꯝꯃꯣ ꯃꯤꯅꯨꯒ ꯐꯖꯕ ꯅꯠꯇꯦ ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯈ꯭ꯔꯒ ꯍꯌꯦꯡꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯉꯥꯛꯇ ꯐꯝꯒꯦ ꯌꯦꯠꯐꯗ꯭ꯔꯕ ꯎꯄꯥꯜꯗ ꯌꯦꯜꯂꯨꯔꯕ ꯅꯨꯡꯁꯤꯠ ꯃꯩꯁꯦ ꯉꯁꯤꯗꯤ ꯑꯩ ꯍꯟꯗꯣꯛꯆꯕ ꯇꯥꯔꯦ ꯀꯩꯅꯣ ꯃꯩꯆꯥꯛꯁꯦ ꯄꯨꯗꯨꯅ ꯑꯩ 이치기다마 난기다마 강로르게 ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛꯀ ꯊꯨꯒꯥꯏꯔꯅꯨ ꯑꯩ ꯈꯪꯅ ꯋꯥꯏꯊꯔꯣ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗꯕ ꯊꯥꯕꯜ ꯐꯔꯕ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯊꯥꯕꯜꯒꯤ ꯃꯉꯥꯜꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯦ ꯅꯨꯃꯤꯠ ꯄꯦꯟꯅ ꯑꯝꯇ ꯌꯦꯡꯍꯧꯔꯣ ꯌꯦꯡꯉꯨꯁꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯌꯦꯡꯉꯛꯑꯣ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯌꯦꯡꯉꯨꯁꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯌꯦꯡꯉꯛꯑꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯌꯦꯡꯉꯛꯑꯣꯁꯦ yengok. ꯅꯪꯅ ꯇꯝꯕꯤꯈꯤꯕ ꯏꯁꯩꯁꯤꯡꯗꯣ ꯉꯁꯤꯗꯤ ꯑꯔꯣꯏꯕꯅꯤ ꯑꯝꯇ ꯇꯥꯍꯜꯂꯣ ꯑꯃꯨꯛꯇ ꯁꯛꯑꯣ Thawai
ꯉꯁꯤꯒꯤꯁꯤꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯖꯈ꯭ꯔꯒꯦ 이마, 뭐 이따 좀 따라오 하이비우바. Hai, lao. Thiêng. Lao. 바지 쾌럼. Nungai na pal, na ko phok sik ko.